Kurumjari. Northeast Media TV na sandokchari ba nongchagi paumiyeng tabiri ba pumnamapu ahan ba magtada taram na ukchari. Ngasi Imphal da phone kiba maruai ba pauche sangi manungda maruai ba pauche oriba Huyelan Paugi editor ki ayaba laujaraga pauche sa phone kiba maruai ba pausing pathukchari. Ahan bada local news. BJP ki thabak thorom khudimak boycott tawgi khongjang changshillagani Kuki terrorist singda military crackdown chathaba ngamloidaba oirabadi fam thadopiu kokomi. Tonglabi ni hata chenaba Kuki narco terrorist singi matakta military crackdown chathau amasung micham hat khiba asi CRPF ki matakta lokat fam thokpa thabak lokat lu haibaga lunena proxy war lephalu haibak kholau lauduna leibak miyamna chief minister amasung home minister gi yumda khongjang changshinduna makhoigi ferep sing lauragani Tarigumban Kuki narco terrorist singi matakta military crackdown chathaba ngamloidaba oirabadi chief minister amasung home minister moral ground da fam thadopiu haibaga loinena ngasidagi BJP ki political activities singda miyamna saruk yadaba amasung makhoigi thabak thorom khudimak boycott tawbagi khongjang changshillagani haina kokomi ki convener YK Dhire na phongdokri ngasi nungthal lamfelda leiba kokomigi mayai sheng da pangthokpa paugi mifamda wafam masi phongdokladuna mahakna makha na hai me ohom lising ani kungo humdoi thorakliba wathok asina ngasi sumiyam da pirakpa chaitheng aikoi pumna makna khangminabagi tangai fadaba oiri karidagi thokhalakliba wathok no haibasi kokomi amadi miyamna haiduna laklabasu lengaki famthon pairiba sing asina miyambu aranba wafam amada punaba honari Lan asi Indiana thadokpa proxy lan mising sizinaraga miyamda chatharakpa proxy war ni haibasi kokomi amadi miyamna khangi haiki me ohum dagi thorokliba wathok sing asidagi tongan ba tangkak singda Indiana thadokpa sing asina afaba makhagi khulai kaya pairaga micham miyamgi yum mai thadokiba bom kap sinuna micham kaya hatkibagi thawong singda center amadi state ki security force na action amata lokhat khide haibasi mayik laraba kudamni India Langana Mitai Amadi Kuki Marakta Tokpa ethnic conflict ni haiduna miyam da lan uhanana ba honari India Langana honarakliba asi kudakta lep kadabani proxy lan ni sing sizinaraga chatharkliba proxy war su kudakta lep kadabani haiki Kumja lisingani kungo humdoidagi leiramba lengaktudagi hauraga lengakna sizinariba proxy lan ni sing lakshilaga makhoigi matakta military crackdown chathagadabani Thabagasi pangthoklaba khaktada ingtapa purakani haibasi kokomi amadi miyamna lauduna lakhibani adubu matamadugi lengak president rule lengak amadi haujiki chief minister YK Chana luchingba lengak asu aranba propaganda sandoktuna wathok asi tonganba lambi amada punaba honari center amadi state lengak manaraga proxy war makha chathanaba honarabra haibagi wahang ama lakli haiki BJP ki lenga ki anoba chief minister na thengkhang kayarakta mitai amadi Kuki ki marakta thokpa wathok amagumna kanglup ani ki marakta thajanaba leitabadagi irang loishindabani amasung thajanaba leinaba lengang na wari sari haina chingi district singda phongdoklibadu miyamda utchaibani haina lawi haiki chief minister amasung home minister da aikoi Manipur da Chathariba, Maru in the Senariba, Adum Kuki narco terrorist Matata military crackdown to Haiba, Makoshi Marum Hangamuto Haiba, Amasung Sharp Sing Matata, judicial inquiry Torokanda, Iron action, local Haiba Posa, Mashi, Pangripa, Masak Topa, Adumlaba, Miamna, Masak Topa, Miamna, Kangba, Adumlaba, Tabak Toromama, Peningai over Tabak Toromamal, Lakriva, Kongjan Hankiroi, when Kongjan Manungsana, Manipur, Tongan, Fumsing the gay, Ekoi, Maikai Shimbatung the gay, Ekoi Punchila Kanda, Chief Minister, Muslim Home Minister, Yumtana, Ekoi, High River, military crackdown to. Amasung sharp sing matata action lokalu amasung proxy war level haiba kholau sigaloina ba miyam goiba ekoi khongjing chengchen duna ekoi makoi dagi pakum makoi gi stay na do fire pa do ekoi lomina bogi khongjing chengchen jarakani loina na high riba thokdok sing asigi manung oina senari ba thokdok ase hojik ki lengak pai riba BJP gi dumla party sineba Manamaduna, BJP ki party ki Laiba, Dumlaba Toboroi Manipur ki Lady, Bushing Senasu, High issue, Silo Senapa,
masagi weba lamdam sigi kunai sikkan bada makoi gi shu chawraba responsibility le yabise masi lawdabani amusung masi lawdana sahi ani lakre anumaramuduna ngasi dagi horakanda kongkomi gi maike dagi de manipur miyang golona na adum laba BJP gi oiba political activities kuding mai koi saruk yada ba boycott to ba makoi thabak torum singa se koi boycott to wi khongja jangsin jaragani haiba wapum si ai miyamda ai thamjari aduga loina na ai koi tongan ba movement sing sigi marak Misi Minagi Thodok asi NIA da sinaragani amasung ex gratia pirigani hairaga loshinba yagadra Congress. Manipura thokliba Misi Minagi Thodok asi NIA da khusinaduna thizil halagani amasung ex gratia pirigani hairaga loshinba yaragadra haina Congress ki wangangloi Dr. KH Ratan Kumara Paumi Singh da fongdokri. Ngasi Congress Bhavan da pangtokpa pawgi mifamda mahakna wahang asi hangladuna State asiki tampaki lamda miyamna peace rally fawa chatpa yadre aduga chingi lamdana state terrorism chatharaba fawada laingak asina karishu tawba ngamdre haina maral sikhi Manipur chahi ahum lom tangdu leitaba fium ama leirakliba asina miyambu thamthing awaba mayokna halakli BJP ki MLA minister singi maraktagi ekhodi chingda chali miyamna kiduna chachadabani haiba wafam asidi mapum fadaba angang machagi wangangni haina su maral sikhi Aikuna chatpada karishu tawdi haiduna chatlubadagi hauzik kari thoklabage hangladuna fibam asida union lengangna state asida yengliba miyeng asi peningai oidre Jammu and Kashmir gi thokpa thodok singda operation sindur gi makhada surgical strike na chingba sing chathaki Manipur gi terrorism gi thawong singdana thabak amata paikhatre Tronglaubi amasung Ukrul district ki TM Kasong gi laibak tiba thodok sing asigi matangda lengakna matam chana action lokhatkadabani Tronglaubi gi thodok thokiba asi ngasi numit kayani shurabagi hangladuna thodok asida chenaba miyoi kaya farabagi haiduna su hangki miyoi bagi lichatna taba thodok sing asigi matangda Prime Minister amasung Home Minister gi maikaidagi minungshi ulakte amasung yaningdaba fawba fongdorakte masina aikhoi shibu laibak asigi citizen ama oiribra natraga oidrabra haibagi wahang thorakhalle haiki Center na Manipur bu karishu leitana khalabra haibasi miyangi wahang oirakle hairaduna law and order gi fibam asigi damakta center na akan bathabak sing lokhatkedabani Tampaki district mangadadi mapom fana tangdu leitare haiba yarakle adubu miyamna democratic oiba khongjang changshinbada security force na ka henba thawong sing chatharakli basi yaningde security personnel singna CCTV camera thugairamba amadi khamduna thamba gari fawba amanga ta thohalamba amasung micham singbu asok apan nanghaliba asi congress na yaningde haiki Tasing na harabada tampakta tumit fawba paiba yadre haraduna chingdana khulai paiba sing free thaduna hatningba matamda micham hatbagi thabak chathahali chingdadi law and order suklai leitre haiba yare haina su maral siraduna lengaki maikaidagi chak chaba thausilamagi makhada lokhatfam thokpa thabak sing lokhatuna leirakliba thajanadaba sing kokhananaba hotnagadabani Chief Minister na chingda chaliba asi mahakti chingda chatpa ngami haibadu udnanaba hotnaraga masigi wahan thok yaudre haina lawi Athuba matamda Tronglaubi amasung TM Kasong gi thodokta chainaba sing faraga akanba choirak pigedabani haiki Impal Ukrul Road da thokiba terrorist attack civilian masi thokiba si akoi party gi side gi akan mamongda akoi condemn tawjari hariba thodu asida akoi gi maraleja daba miyo yani amadi ex army men ni haiba akoi madugi press ki report gi phongjare ming singna chinausan sokunau tasar village gi aduga ani subasina yarungam bhasum kharsom village ani si laikhidaba masida akoi party gi site gi makoi gi laikhidaba sigi mununga awaba phongdok jari nuaitaba saruk yajari aduga hairiba incidency akoi strongest term da koi condemn tawjari masigi mari legana akoi wapum khara thamjaning basi mamangda koi Tronglaubi incident tasu thamjare masi mayamna hena khambire madudi honorable chief minister na akoi ukhuli koi outreach visit chatluba matungda thokhiba thodok oibana mahaki outreach visit singsi akoi masigi thodukna akoi artha leitaba oibra haiba achobu wangama thorai
masiga mari leina na chumagi state government na honorable chief minister na ukhul da wero natraga na senapati wero jiri chappa JSC की डिमांड खरा नतना अयाम्ब थबक्ता ओंथोकनबा याना खरगा नुमित मंगानी की शटडाउन चथरपा लाइबक थीबनी हंदुकपियु ट्रोंगलाबिदा इमुंगदा वोंग पोखाई हंदुना पिकलिबा अंगांग अनि हातखिबा थौदोक मरी लेनना सेंबा JSC ना पुखलकपा चार्टर ऑफ डिमांड नतना अयाम्बा लेंगांग थबक्ता ओंथोकनबा याना खरबा मतुंगदा नुमित मंगानी की शटडाउन चथरपसी लाइबक थीबनी हाइदुना मसिना मरम ओइदुना मियामदा चावना अवा अना मायुक नगदौरिबा असिगी येंगदुना हंदोकपियु हाइना होम मिनिस्टर गोविंदास कोंथौजमना मरी लेनबसिंगदा अपील तौख्री ngasi nungthil babuparada leiba chief minister gi secretary ta pangthokpa pawgi mifam amada appeal tawraduna mahakna hai trongnawi gi thaudok laibak thiba thaudok asi leingak nasu hakchingna lawbaga loinana JSC amasung miyam taliba demand sing thabak ta onthoknaba honaduna lakli leikhidraba angang ani gi apokpa mangal ngamba masamak BSF ta thabak tawriba asi mahaki post aduga manaba ama state government ta pinaba offer ama lenga ki maikadigi pikri thawngasi NIA na thigatli basigi progress adusu mahak masana suningthina khangba ngamnabagi wakhalonda lengak na haikibani angang ani gi apokpi su nurse ki sinfam da leiribasi state asigi masaga chanaba thabak ama pinabagi offer su tawki adubu angang ani gi apokpana mahak ki imung manunga tanaruki ge hairam laga ngarang shutdown gi khongjang laukthorkibani नुमित मंगानी चथरिबा शटडाउन असिदा वागदौरिबसी नोमगी चरा तालगा चारिबसिंगनी मसिदा नतना महिरोइसिंदसु मखोयि एकेडमिक कैरियर दा अपनबा पीदुना तुंगी पुंसिदा अचौबा अकाइबा लाकदौरिबनी लोइनना लौमी सिंग यावना टोंगा टोंगाबा मियोइसिंदसु अवाबा कया मायुकना हनगनी मरम असिना लेंगांगना लखलकलिबा खोंथांग सिंग यिंगबिरगा खोंजंग असि हंदोकपियु हाइना अपील तौखी होम मिनिस्टर ने मखा तारदुना हाई ngarang उख्रुल लंबी की नेशनल हाईवे 202 दा चथरखिबा एम्बुस्टा लेखिदबा मियोय अनि की थौदोक अमसिसु लाइबक थीबनी लोइनना लेंगांगना अकन ममोंगदा कंडेम तौवी थौदोक असिगा मरी लेनना तांकुल नागालोंगी माइकैदगी लेंगाक मेमोरेंडम अमा पिसलक्तुना चार्टर ऑफ डिमांड कया पुखलकी मसिसु ngarang डिप्यूटी चीफ मिनिस्टर लोसी दिखो यावना लेंगांगना कुपना खनरबा मतुंगदा अयाम्बा यानरी ngarang thodokta leikhidraba miyoi anigi leihoriba imung manungi matik chaba compensation piba amadi soklaba sing layeng bada lengang na mating pangba haiba wafam su yanaki manipur da thokliba pamdaba thodok sing asigi yengduna state asida CRPF company chaniga humdragani thoi deploy torambadagi state kharada maruoina West Bengal da pangthokpa mikhalgi yenglaka company marfugani pa lokthoki लोइनना अतोपा कंपनी तरागा मंगा के सुलोक थोकी बदु हौजिक स्टेट लेंगा के माइकेदगी कन्ना हाइनादुना CAPF कंपनी चामगा मरफुगा मरी दे लैरी पाउनी सिंह हंगबा वाहंगी पाउकुमदा चीफ मिनिस्टर ना लंका डिस्ट्रिक्ट सेंबदा अयाबा पीखी हाइना जोमी काउंसिल के चेयरमैन ना फोंदोखिबा हाइबा वाफम अदु युमफम याउदबा अरानबा वाफमनी लेंगांगना अदुगुंबा अयाबा अमता पीखिबा लैते हाइना सु महांगना फोंदोखि खोमजंगलोई सिंगा सिक्योरिटी फोर्स का चावना मुकनखरी ट्रोंगलाउबिदा पिकलिबा अंगांग अनि हातखिबा अमसुंग अंगांग अनिगी ममाबुना सोखनखिबा थौदोपु नगना लैरिबा CRPF सिंगना मथौ पांगथोक्तबदगी थोखिबनी हाइरदुना खोइसाउनरबा मियामना थोमजिलुबदा नोंमैना काबलकपदगी मिचम अहम यावना पुन्ना मियोय मंगा लैखिदबबु यानिंगदबा फोंगदोक्तुना काकचिंगी मैरा पाइबी अमसुंग क्लब सिंगना कुसमनदुना मियामगा लोइनना पेंदबा खोंगचा चटखरी मिहाट पकुकी मिलिटेंट सिंह चैराकपियु मिचम मियाम की पुंसिंगा पंगमदबा लेंगा करंबा लेंगांगनो मिचम हाटपा CRPF चैराकपियु NRC चना हलु अमदी नो जस्टिस नो पीस हाइबना चिंगबा खोलाउ लाउदुना काकचिंग कैथेलगी अकोइबदा मैरा पाइदुना चटखिबा खोंगचत अदु पुलिसना इरांग थोकनबा मफम चाना लोइसिनबा होनरखी खोंगचत असि तसरु याकिबा खरना DC ऑफिस तमना चटनबा होनरखी डिस्ट्रिक्ट पुलिसना RAF का लोइनना खोंगचत अदु DC ऑफिस तमना चटपगी महोता लमथुंगफम ओइगनी हारिबा काकचिंग वारी खुजामपाता लोइसिनबा खंगनखी अदुबु नाकलानी की मरक्ता यानरक्तबदगी चावना मुगनखी पुलिस अमसुंग RAF ना मियामबु तनखाइदना लाक्षिननबा टियर गैस मॉब बॉम्ब सिंह कापकी निमिदांग अथेंगबा फावबदा नाकलानी की मरक्ता मुगनखी
Khongjang Singna Miyangi Lantum Yekai Tugai Biganu Police. Tronglaubi Thodopu Yanindaba Fongdoktuna Imphal area da Chatharakliba Rallyda Asoi Angam Thoktanaba Khongjang Horakfamdagi Lamtungfam Fawada Police Amadi Central Force Singna Ngak Senduna Lakpagom Tidim Lambida Chatkiba Rallyda Su Lamtungfam Yoraba Matungda Chatliba Kangbugi Maraktagi Violence Chatharakuna Nauri Puba Yot Makakna Nauri Maru Oibana Chingba Yoraklibasi Khongjang Maikum Uplaba Chatharakpadi Tawhaningde Haiduna Imphal West ki SP KSH Sivakantana Fongdorakri. Ngasi Maki Conference Hall the Pangtupa Paugi Mifum Amada Mahagna Fongdok Laduna. How Kiban Nimit Karanisida Tohaninda Batodok Sing Torapaga Mari Langana, Miyam the Kongjang Junction Erectly. Laibak Tibadi, Kongjang Singda, Sarukyaba, Kongjang Loi Singi Marakta, Wakal Tanada Badagi, Security Personnel Singda, Nauri Kapsilapana Chingbak, Tong Sing Chataraki. Kongjang Loi Singda, Yot Kaklaga, Nauri Maru, Oina Seasonarakpa, Amadi, Petrol Bomb Chingba, Yenba Tengnabada, Peace Rally Tugaiba Amadi, Irang Choktokan Bapamba, Mioikra Yauri Fongdok Laduna, Traffic Island Gi Pochai Tugaiba Yauri. Adubu Security Mike de Gidi, Yaribamakai, Intapna, Asok Apan Yaudanaba, Yaribamakai, Jackson Honatuna Laktibani, Adubu Tangai Fadana, Kongjang Changshiliba Kanglup Amadi, Ngak Seliba Security Force Ki Kangbu Anigi Marakta, Toganinaba Amadi, Pam Daba Todukaya Hehek Tui. Masik Kongjang Changshiliba Sina, Changshilakpa Kongjangi, Irang Kaya Lakshinaba Honabada Toglapani. Miyam Lakshinaba Honabada Security Force Ki Mike de Tear Gas Amadi, Smoke Bomb Chingba Kapasu Adumag Yauri. Masifana Oduna Su Security Singi Mike de Yariba Makai, Kongjang Loi Sing Sokanaba Hona Kibangaktani. Hojik State Asset Holiba Tongan Tongan ba Pam the Batoduk Singa Mari Lenana, Pain Drabamiam Changshiliba, Kongjang Sing Asi, In Chikna Democratic Obamawonda, Puning Fatha Bagalonina, Junction Binabasu, SP Namakatana, Leba Miam Amadi, Sililali Basingi Mafamda Apel Tauki. Madagasida Mio Karana, Atamana Irang Toaranaba Haiduna, Security Singda, Nauri Caption ba, Nunglang Sinbanan Chingba Yaurakli, Masigidamakta, Security na Nauri Amadi Maru Yomba Tingnari Hainasu, Nungaitaba Fongdoki. Sometimes peaceful sometimes police society hidden movie my events in incident protest to see security force now for the migrants in Sinita and release at the Sida on high time and movie not send Moina for security deployment object. Certainly starting point Medina to be something from Paua, even Senator of Patala, Max in the police maximum we on the Hita. We get some the top of the Kanam to the saying Sigma on Kanama, hard to be that as enough. Releasing to Hana, Hong Adu really credit the Sagi, Queen Sagi, really Quiggy, Pantum Pumbio. Mamai Lelam Dasida, Sana Mumaraki, Quiggy, New Ekula, Hector obstruction Kusilaga, Zimba, the petrol boom, Zimba, Sumba. National News Amuk Pathakchari. Prime Minister Narendra Modi na Model Code of Conduct Kongoinari, MP Sandos. Lok Sabha da nupi singi reservation pass chawba ngamkhidraba matungda ngai masigi matangda ngarang numidang pung nipang ga minit kuntra tabada Prime Minister Narendra Modi na leibak miyamda warol khara thamkhiba adu mikhalgi Model Code of Conduct khongoinabani athubada miyeng changgadabani haina CPI gi MP Sandos Kumar na Election Commission da wakat khri. Chief Election Commissioner Ganesh Kumar da irakiba MP Sandos ki cherol aduda state manga da mikhal pangthokpana maram oiraga MCC chanaduna lairingai asida Modi na miyam da thamkiba wafam adu political gi oiba miyeng da thamkibani maram aduna Prime Minister na MCC khongau na bani Election Commission na miyeng changgadabani haiki mahang na makha taraduna MCC chanaduna lairingai da Modi na phongdokiba wafam sing adu nakalamatagi oiba wafam sing oikibana political gi oiba miyeng da mikhal pangthokadoriba state singda miyang gi wakalon thonghanaba hotnabani haida lauroi doriba karigino masigi matakta Modi na Doordarshan amasung Sansad TV na chingba public platform singda thoktuna miyam da nakal amatagi oiba amasung miyang gi wakal honganaba warol kaya thamkiba haibasi leibak ki resource lana season abani haiki
Nupi Singh Reservation Labour Lok Sabha Asidagi Chatnaba Hogadabani Haina Congress na Khongjong Changshin Kri. Thasigi Tara Taruktagi Chatnaba Hokraba Women's Reservation Act 2023 Asi Hojik Labour Lok Sabha Asida implement Togadabani Haina New Delhi the Congress na Khongjong Changshin Kri. Delhi Pradesh Congress Committee na Luchingduna Changshin Kiba Khongjong Aduda Congress Luchingba Jairam Rameshu Saruyaki Mahangna Fongdok Kibada Women's Reservation Bill 2023 Putoktuna Pass Kiba Matamaduda Congress na Luasi Kundra Lisingani the Kungamari Lok Sabha Mikaldagi Chana Handadabani Haina demand Toki Adabu Congress ki demand Adu Tabi Dabada Natana Tha Kuntra Hena Egg Asi Refrigerator the Thamjiluraga NDA Luching Balengang Asina Delimitation Mari Lena Handana Kudum Chaba Long Nabo Honarakani Haiki Mahangna Makha Taraduna BJP Lengang Asina Nupi Singh Reservation Gi Mingda Delimitation Excise Pangtoklaga Lok Sabada Makoigi Mihut Yamhanana Ba Honarakibani Nari Lairabadi Nupi Singh Reservation Asi Hojik Lairiba Seat Chaungaga Nifuga Humdoi Laiba Lok Sabha Asidagi Chanahalu Madudina Tadana Lok Sabha Gi Seat Masing Hingat Hananaba Delimitation Tauraga India Gi Awang Thangba Sarukta Laiba BJP na kanba mafam singda sit masing hengan handuna makoigi MP masing yamhanana ba honarakibani haiki Women Reservation Act 2023 asi tha asigi tara taruktagi chanaba hori haina Women Law Ministry na notification thokrabasu lairiba Lok Sabha asidadi chanahaloi hairi Center Lengang na handak Parliament ki Special Mefam Nupi Singhi Reservation Bill amasung Delimitation ki Bill puthorokiba asi Census 2027 da yumfamoiba Delimitation pangthoklaga Lok Sabha ki seat masing asi yam labada chanipanga yangkhai yona hengathanabagidamagni adubu opposition na party singhi maroiba South India ki opposition party na chingba thawong asing asi center da BJP ki pangal hengathanaba khaktagi khanduna chatharakibani haiki International News amuk patok chari US Iran gi wari sanaba laikhai tadraga su Pakistan dadi ngak sen bilgi akanba Jackson thorang sing paikhatli US amasung Iran gi marakta anishuba tangkaki wari sananaba laikhai tadraga su Pakistan dadi security gi akanba Jackson thorang sing lokatuna wari sanagadawriba asida ayat apan pidanaba sem saba hokri Pakistan gi Islamabad amasung Rawalpindi District Administration Wari Sanagadariba Asida Kurau Thanganaba Public Amasung Good Transport Sing Makataba Notice Tokriba Fauba City Ani Asi Fauduna Chatpada Ating Bathamkre West Asia gi Land Warriors in Puraknabagi Damak Laibak Anina Anishuba Tankaki Oina Wari Sanabagi Akangnaba Matam Khangdragasu Wari Sanabagi Oitokpana Laibana Islamabad ta akan bangak senbaki thabak sing paikat pahokibani Pakistan lenga ki maikaidagi Fongdorpa Thazabaya Paugi source amana US amasung Iran gi mihut singna Islamabad ta land gi warashin puraknaba anishuba tangkaki wari haying sanaraba yai hairi Iran gi Deputy Foreign Minister Said Khatibzadeh ngarang phongdokhiba warol amada America gi mihut singa nga sakka unaduna anishuba tangkaki wari sananabagi tangdangba matam ama lepa leitri ngasi numiyung ba matungda US President Donald Trump na phongdokhiba warol amadadi West Asia land gi warosin puraknabagi damakta US ki mihut sing Islamabad maikai pangkre haiki US Special Envoy oina mathautoriba Steve Witkoff na New York Post cha phongdokhiba warol amada West Asia gi land asi warosin puraknabagi thorangda Pakistan da chatlagani amasung wari sanaba asida yashinaba purakpagi otopasu lei haiki Islamabad DC na ex thadropa warol amada hayeng wari sanagani haina thorang toriba asigidamakta Jackson thorang lokhatpa oina city asida faudna chatpa heavy transport amasung public transport sing makhataba order ama thoktriba fauba athingba thamle amasung miyanasu security gi agency sing na paikalakliba thabak singda mapum fana mateng pinaba appeal torakhi Panbay ay lebak anina land gi waroshin puraknabagi pandamda Islamabad ki Serena Hotel da tha sigi taramatoy amasung taragani thoida ahanba tangkaki wari sanakhibani Aroibada
Italy India macha ani hatkri Italy gi Bergamoda leiba Gurudwara gi mamang maktada India gi miyoi ani nongmaina kaptuna hatkri Vaisakhi kumaiga mari leinana Gurudwara aduda miyamna lining laishoi pangthoknaba pulingaida India macha ani adu nongmaina kaptuna hatlambani mihatpani chingnaba adu mafam adudagi khongleithuna nanthokre hainasu local media na report tawrakri Haukiba irai numidang da thokiba laibak thiba thodok aduda leikidraba miyoi adu masak maming khangkibaga loinana Italy gi Como da leiba Raginder Singh chahi nifugnipan amasung Aknadelo da leiba Gurmeet Singh chahi nifugnipan ni hairi Italy gi newspaper La Sicilia gi report amada leikidraba sing aduna Gurudwara gi hek tholopaga nongmaina kaplankibani Thodok asiga mari leinana Italy gi lengang thigatpagi thabak sing paikatpa hokre amasung mihat asi yamna ingna thorang tawraga hatpai mihat ni hainasu local media singna phongdokna rakhi Northeast Window TV na sandok chariba nungthugi pau matang ase loshinjari miyeng tabiri bapumna mapu amuka suhana khurumjari Northeast Window meaning tabiriba mayam punamakbu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibetanatana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi Per day 12 hours duty hours oijagani. Per week ta 6 days duty oijagani. 2 years work visa pijagani. Loinana accommodation and transportation pija batanatana. Medical and insurance su pijagani. Hairiba thabak asigi thagi oiba salary lising kuntaretagi haujagani. Ani subada United Arab Emirates ke driver gi thabak kauri. Hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Behran Water Park ki female retail staff tara kauri Hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chaba sing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani Pamarol Gidamakta 7005273217 Natraga 9366230077 Natraga Aikoigi Office Northeast Window TV Building Hata New Chekon Road Lengsin Birau